नुमित खरानि सोदमक हौजिनखि हेलेनागी हैजिन खराइ नुमितनि याइजित होइगा जोंसांगानबो होइगा तौरगा तुंग थामांग थालाकमिने हेलेनागी मयुमदुसु यौरदुना गारिदा मफम चाना खामलमदुना गारिदगी कुमथारे मरिदु पुन्ना चंगमिनरकपनि हाना लेरंबा मियोइसिंगनासु मखोइबु उबदा हराव हराव अदुम तौरमे मरिदुसु फमफम अमा येंगलगा पुन्ना फमथै लैसाबि मचासिंग असिना असा थकया मसो पुथोरक्तुना मखोइगिदमक्ता पिबिरि हेलेनासु हराव हराव मखोइगी मनाक्ता चंगलक्लगा अइना लाखनिंगबदो लोइना लाइना सिदे सी हाइरगा मासो चेयर अमदा फमथै चंगलै सनाना मोमो नोक्लदुना मखोइना पुरकपु पोटपांगसिंग अदो हेलेनादा पीदुना हाइरे अनौबा पुन्सिदा नुंगाइ फना पानबोयुको हेलेनासु नोक्मि पिराबनिना लौसिलगे अदुगा लाकदौरिबा पुन्सि असिदासु नुंगाइबा ngakta ओइजरगे नलै मसो मखोइना पुरकपु पोटपांग अदुबु पीरदुना नुंगाइ फना पालुको पांजरगे सी हाइरगा नोक्मि पिरक्लिबा पोटपांगसिंग अदो लौसिलि याइजिना अमुक अनायक याउदना नुंगाइना इंगना जुना पालुको हेलेना ओइ पांजरगे जोंसांगानबनासु नोक्मि हेलेनादा ओनसिलगा हाइरे अनौबा इमुंगदुदा लिरि खोरिना लैबो ओइजरो ननेम नकु अमदि नपुरोइबगी सेवा निंथिनादो लेरमगदौरिबा इमुंगी मियोइसे सागै नातै मयामदुसु नुंसिना लोइनबा ngambोयुको नंगी सौ पंगलंगदा लांबदो अदुसु मिगी इमुंगदुदानि तौगनु अदुगने मौ अमना करि तौनी करि तौइ हाइबसे फजना खंगनिंगगदि अहिगी नुपीदगी तमजबा यानि जोंसांगानबगी वादुदा मयामदा पुन्ना नोइ हेलेनासु नोक्मि नंगना जोंलै सना थागतपसि ओंथोंनासु थागतख्रेदाको थागतपै वानदि असेंबदुनि अइना हाइरिसे इस अइबु कैमता खंगहैजदबगी मओंगदगा नतेबा नंगी मिदुदा अइसिबु कैमना फत्तबि मालुरगेबा हेलेना केम खल्लुनु अगौबा मिनि मादि सुमाइ सुम तौजा लैरमनि मयामदा पुन्ना मुक नोइ अदुने अइबु याम चनरोइदबै मओंगदगा अदुम गांगलै हाइबा माना जोंसांगानबसु हंदे अहोइनदोम हेंजिनदुना हाइरे हो हेलेना इबेमा तुम पेकेट अमा फाउबदि लोइसिनबा ngambोयुकोना तकचद्रा येंगुनेसे जोंसांगानबदो खंजल थोकना नोगलै मपुरोइबगी मतौदुदा चंगलै सनाना तुमिन्ना मखोंना काउरमी जोंसांगानबसु नोक्लिबदु चपलेपलगा मागी लोइनबिदे येंगलै चंगलै सनासु मोमो नोक्सिनरे मागी लोइनबिगी मतौदु भाब तारदुना जोंसांगानबसु अमुक हेलेनादा ओनसिलगा हाइरे ngaktung noksina phagi dawbunida aduga nangi lakadoriba tumgi punsi asida anayek yaudaba khonglo parudaba aduga nangaina ingna chikna panbo ijarago to atamaina hayudana nakuna ne mamade napuroibana luna jana tawba soisana oijarage loi oijarage जोंसांगानबा नोक्मि चंगलै सनादा येंगलक्तुना हाइरे सियोरदि यारबा नुपासेगी मतौसिदा चंगलै सनाना ममित फैनि येंगी जोंसांगानबदि अदुमक मया खिगतुना नोक्सिलि अनिदुगे तौरिबा मतौ अदुदा अहुमदु पुन्ना वा हेक्ता नोइ तंजा अदुदा लैसाबि मचा अमना मखुत्ता हिजिंगपोतकी अचापोत यावा खाव अममम पाइरगा चंगलक्तुना लनलैमदा खावदु पीरदुना हाइरे इनमा से चेपिंकीगिनी लनलैमा इंगकना हेमा कनाना पिरैनु सिबो नोइबो अखोइ जंगा हाना खंगनब्रो दाकुमना पिरकपनि वहाइसे हाइरगा अचापोत यावा खावदो टेबलदा थनमलगा अदुमक चटख्रे लैसाबि मचादो याइजित होइदो इंगंगक्तुना लै मरिदुना ngakliबदु खंगलदुना हेलेनाना हाइरे एखोइ नावबना पिंकीसे याम खंजबनि मरिदो भाब तारदुना नोक्लम चंगलै सना नोक्मि याम तौरमी जानिने अदुदे इंगोंदगदि नुपा खंगनै खोले गाइना अमता हाइदिनि मसे नुक्सी गाइना फोंनबा नत्रेदा मोइगिसे जोंसांगानबना नुंबु नुंसिरबा अदगी पामबु पामबा हेक्तो फोंदो हौराइसिदा लैरे अइगी साइदैदि जोंसांगानबगी वासेदा याइजिना नोक्लदुना हाइरे होकिबा थगदोक निंसिङैरो होइने मतमदुदा अइ ओंथोंनासु वाना खांखिबनिने जोंसांगानबना हाइरिबदो चंगलै सनाबु वाना नुंसि फोंदोक हौदबा
Changlei Sanana atopa nupaga luhongkhibada mana wana lenkhiba kaya adubuni hairakliba wadu leiriba sing ado loina gyan tai Helena sunoklaga aigi upadadi adugumba mata thokaloida machi ainane Pinky gi mabunga manamagada haujiktagi hauna haija haurisani Pinky di aigi upaga luhonggadawani ko hongdokso ngaidana matamna sumasum haukhibana Lanleimagi angang unabagi matamsu yausilakle Changlei Sana sungai miyamangdadi mahak sumironbi amagi saklon lauri Namidangda Changlei Sanaga Lanleimaga phone da wari tauri Nangnadi angangse operation da pokadoini aduga ina normal da pokpa sadoineba sadabani kaino Ichagidamagda tawpangam leidaba mata leideda aidi haija haurisini ko Ichasigi awapa mata lehenba yariko Nungshiba amadi minungsipumba Ichasingi mapamda mama ama oina aina wantana pidoini Aduneba ado yaifabidi tumkrabo tumkre ima hoiga Ichado mabok mapu hoiga da tumaba taurisibo Changlei Sana nokmi Mahana tumning mapamdani tumdoise mana Loigidusuni maniga da tumi Hayingwai akwai ijana luhongkhibadane masu inakhibra khangponte Ichana sayam luna tawjai iraimado Adugi wadi yam luna tawkhrajani da Mama ingondagi maning nungshiba heli hairini Si hairaga Lanleimadu nokjai Tanjadu da gari thawjilakbagi makholda tabada Changlei Sanana taha Lanleima ai thamnaba tawragi ko akhoi da haleba hoi seba phajana tawbiruro Changlei Sana sunoi adudagi phone do thamnaraba matung Changlei Sana makhoigi kadagi thoklaktuna makhada kumlei Living room aduda maku manemsu TV yengduna leirami Mamaubu ubada Hemabatina Thongdi hanglabani adum changjara sanida Mapando yamna ingbani thokluranu Hainaringai tanja aduda jungsangan basu changlei Machabu ubada Kanan Kumarna Mapandi yamna ingbrani thoiba ingi baba Changlei Sana su changsilaga mapuroibana pairiba begto mana lauduna pairami Kanan Kumar su makhatana manungsidadi hitar thadana leirabanina ingbaga khangdreni ipade Jungsangan baso mamaga mapaga da onsen pamungda nungaina tumaga leiba yabase althangsida thengna tumbase adum tawiba Namaidi uitharurabani masu thoibiga aduda imungi miwat pasidane tum thaba yadabadagi isu thoibi tum halamlaga napagi nakta thoklaklibani amu Changlei Sanana maku manemda onsilaga tapna nolukna haire Hojikti dadasu halabanina Imaga babaga so pathanaba tawbiro matamse thengli hoi hojikti cha halabanina baba hoi su tumlurage Asi hairaga TV do muthatlamlaga Kanan Kumar do makhoigi kada changki Hemabati do tapna Thoiba kai no khare chasilaga ne noishu pathanaba tawruko hoima Hemabati su changki Matai manau ani do so makhoigi kada Changlei Sana mana pairibu bekado mafam chana thamkhraga tapna Dada chakchabirabo Charakti Adudi khara chathoknaba tawrase ai kada pukhalagi Jungsangan ba phamungda tapna phamtharaga haire Puranuda ai chaningba kaya phaude kokse so yamchi Changlei Sana su mapuroi bagina kalda phamtharaktuna Kayam kana chino kuli macha sansiro Charoigi yam kana chikubudi nateda Nasai numidang wairam chiglakpani Adudadi yamchi ambani guli macha sanmigibadagi hojikti khara phari Kokdo chiyadi sutingdu makhadana tawdra sudum yabaduda kok halakpa yadro Kok chikpaidamakta suting tokthokpadu tallaba Tumba chaba matam naidrabanina kok sudum chikpa tabani Khande Matam khara suting lepaga yumdoina patharaga lebiro Jungsangan basu tapna Ginger tea kabamta sambiragera Semaki ngaktang hepaga patharaga leiramuko Changlei Sana do thokre
ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯅꯝꯖꯔꯒ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯆꯪꯂꯛꯏ꯫ ꯇꯞꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯄꯦꯔꯥꯁꯤꯇꯥꯃꯣꯜꯁꯦ ꯑꯃ ꯍꯥꯟꯅ ꯆꯥꯁꯤꯟꯁꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯤꯞꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯒꯨꯂꯤ ꯑꯗꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯒꯨꯂꯤ ꯑꯗꯨꯕꯨ ꯌꯣꯠꯁꯤꯟꯈꯤ꯫ ꯒꯨꯂꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯄꯤꯔꯛꯏ꯫ ꯆꯤꯡꯂꯩ ꯁꯅꯥꯅꯁꯨ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯂꯧꯔꯒ ꯆꯥ ꯀꯞꯇꯨ ꯑꯃꯨꯛ ꯄꯤꯔꯒ, ꯁꯦ, ꯁꯤꯃ ꯊꯛꯆꯤꯜꯂꯒ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯆꯥꯗꯨ ꯊꯛꯄ ꯍꯧꯏ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯀꯥꯡꯈꯜ ꯊꯥꯗꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯤꯞꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇ ꯅꯝꯕꯤꯔꯝꯃꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ, ꯅꯪꯅ ꯀꯣꯛꯁꯦ ꯅꯝꯕꯗꯒꯤ ꯀꯣꯛ ꯆꯤꯛꯄꯒ ꯄꯨꯡꯐ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯏ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, ꯈꯪꯐ ꯐꯈꯤꯕ ꯅꯠꯇꯕ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯏꯕ꯫ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯕ? ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯑꯗꯨꯃꯛ ꯇꯞꯅ ꯃꯈꯥ ꯇꯥꯏ, ꯅꯪꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯗꯗꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯕꯅꯤ꯫ ꯅꯪꯒꯤ ꯄꯤꯔꯥꯡ ꯎꯕꯗ ꯊꯃꯣꯏꯅ ꯋꯥꯖꯕꯅꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯅꯪꯅ ꯀꯥꯎꯍꯟꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯃꯤꯅꯣꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯗꯗꯥꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯅꯣꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯗꯗꯥꯅ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯑꯗꯨꯃꯛ ꯗꯗꯥꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯊꯋꯥꯏꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯆꯤꯡꯂꯩ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯣꯝꯗꯁꯨ ꯐꯅ ꯊꯦꯡꯂꯗꯨ ꯐꯥꯎꯕ ꯃꯥꯜꯀꯣꯝꯒ ꯄꯤꯡꯀꯤꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯆꯤꯆꯦꯗꯨ ꯊꯥ ꯀꯌꯥ ꯁꯨꯈ꯭ꯔꯒꯦ? 3꯫ ꯏꯄꯥꯟ ꯊꯥꯕꯗꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯕ ꯌꯥꯎꯔꯤꯀꯣ? ꯍꯣꯏꯃꯤ, ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯕ ꯌꯥꯎꯔꯤꯀꯣ? ꯃꯥꯜꯀꯣꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯤꯡꯀꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯜꯀꯣꯝꯗꯣ ꯈꯔ ꯁꯥꯎꯅꯤꯡꯅ, ꯎꯁꯤꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯋꯥꯗꯨ ꯇꯧꯔꯤ꯫ ꯄꯤꯡꯀꯤꯗꯨ ꯃꯕꯨꯛꯇꯤꯡꯗ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯃꯥꯅꯗꯤ ꯅꯨꯄꯥꯗꯤ ꯍꯦꯛ ꯊꯣꯛꯆꯗ꯭ꯔꯒ꯫ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯕ ꯃꯇꯧꯒꯨꯝ ꯄꯤꯡꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯊꯝꯃꯒꯦ꯫ ꯊꯝꯃꯨ ꯀꯩꯅꯣ, ꯅꯪꯅ ꯊꯝꯕꯗ ꯀꯅꯥꯅ ꯊꯤꯡꯒꯦ? ꯍꯥꯏ, ꯁꯛꯇꯥ ꯊꯤꯌꯦ! ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯤꯡꯀꯤꯁꯨ ꯁꯥꯎꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯨꯝꯅ ꯁꯣꯜꯂꯤ, ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯤꯕꯁꯤꯗ ꯃꯁꯤ ꯃꯤꯁꯦ ꯁꯨꯝ ꯄꯣꯡꯊꯣꯛꯀꯗꯧꯔꯤ꯫ ꯈꯪꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯃꯥꯅ ꯇꯧꯔꯛꯄ ꯀꯣꯜꯒ ꯑꯝꯇ ꯄꯥꯏꯔꯣꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯑꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯕꯩꯅꯣ ꯆꯒꯠ ꯆꯒꯠ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯀꯥꯏꯅ ꯍꯪꯖꯤꯜꯂꯅꯤ꯫ ꯑꯗꯨꯗꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯩꯅꯤ ꯃꯥꯏꯅ ꯍꯥꯏꯖꯔꯁꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯁꯣꯟꯅ ꯁꯣꯟꯅ ꯃꯇꯣꯝꯇꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯆꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯟꯂꯩꯃꯒꯤ ꯗꯦꯂꯤꯚꯔꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯩ ꯁꯅꯥꯗꯨ ꯅꯟꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯇꯥꯔꯣꯏꯗ ꯇꯞꯅ ꯀꯧꯔꯛꯏ, ꯅꯟꯂꯩꯃ, ꯑꯍꯥꯎꯅꯦ꯫ ꯆꯤꯡꯂꯩ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯆꯥ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯃꯁꯥ ꯐꯕ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯎꯀꯣ꯫ ꯆꯤ ꯊꯨꯡꯕ ꯃꯁꯛ ꯑꯁꯦ ꯑꯊꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯂꯛꯑꯒꯗꯤ ꯂꯧꯕ ꯉꯝꯃꯣꯏꯁꯤꯔꯣ ꯅꯪꯒꯤ ꯋꯥꯇꯥꯁꯦ? ꯆꯣꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯅ꯫ ꯆꯤ ꯊꯨꯡꯉꯁꯨ ꯏꯆꯥꯅꯤ, ꯃꯁꯛ ꯊꯤꯔꯁꯨ ꯏꯆꯥꯅꯤ꯫ ꯅꯟꯂꯩꯃꯗꯨ ꯅꯣꯛꯂꯒ, ꯑꯩꯅ ꯄꯣꯛꯄ ꯑꯉꯥꯡꯅꯕꯨ ꯐꯖꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯃꯥ ꯑꯩꯁꯨ ꯐꯖꯩ, ꯃꯄꯥꯁꯨ ꯐꯖꯩ, ꯑꯗꯨꯅ ꯑꯉꯥꯡ ꯃꯁꯛ ꯑꯗꯨ ꯐꯖꯕ ꯇꯥꯕꯅꯤ꯫ ꯑꯃꯨꯛ ꯊꯥꯒꯠꯍꯧꯔꯤꯕ? ꯊꯥꯒꯠꯄ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯩꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯄꯨꯡ 2ꯔꯣꯝꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯅꯟꯂꯩꯃꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯑꯣꯇꯤ ꯃꯄꯥꯟ ꯑꯗꯨꯗ ꯌꯥꯏꯖꯤꯠ, ꯆꯤꯡꯁꯥꯡꯉꯥꯟꯕ, ꯆꯤꯡꯂꯩ ꯁꯅꯥ, ꯍꯦꯃꯥꯕꯇꯤ ꯑꯃꯗꯤ ꯌꯥꯏꯖꯤꯠꯀꯤ ꯃꯃꯥ ꯁꯅꯥꯍꯦꯟꯕꯤ ꯑꯃꯗꯤ ꯅꯟꯂꯩꯃꯒꯤ ꯃꯃꯥ ꯁꯨꯅꯤꯇꯥ, ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯄꯔꯦꯁꯟꯗꯨ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯖꯠꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯑꯩꯗꯤ ꯑꯁꯥꯏ ꯑꯉꯥꯡ ꯌꯥꯎꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅꯩ꯫ ꯌꯥꯏꯖꯠꯁꯨ ꯍꯔꯥꯎꯅ ꯊꯦꯡꯛꯌꯨ ꯗꯣꯛꯇꯔ ꯊꯦꯡꯛꯌꯨ꯫ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯉꯥꯡꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯆꯪꯂꯩ ꯁꯅꯥꯅ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯄꯝꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯅꯔꯁ ꯑꯗꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯆꯪꯂꯩ ꯁꯅꯥ ꯃꯃꯤꯠꯇ ꯏꯔꯥ ꯏꯍꯧꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯥꯒꯤ ꯑꯄꯨꯡꯕ ꯃꯆꯥ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯌꯥꯏꯖꯠ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇ ꯅꯣꯛꯃꯤ꯫ ꯁꯤꯗꯤ ꯆꯪꯂꯩ ꯁꯅꯥꯕꯨ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯅꯣꯛꯆꯩ꯫ ꯆꯪꯁꯥꯉꯥꯟꯕꯅ ꯇꯞꯅ ꯀꯩꯅꯣ ꯏꯆꯥꯗꯣ ꯑꯝꯇ ꯄꯝꯒꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯤꯔꯛꯏ꯫ ꯆꯪꯁꯥꯉꯥꯟꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯄꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪ ꯎꯕꯗ ꯅꯣꯏ ꯆꯤꯆꯦꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤꯗ꯫ ꯍꯦꯃꯥꯄꯇꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯨꯗꯣ ꯑꯩꯁꯨ ꯑꯝꯇ ꯄꯝꯖꯒꯦ ꯀꯗꯥꯏ꯫ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯖꯠꯀꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯠꯇ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯁꯦ ꯃꯈꯣꯡ ꯂꯩꯕꯥꯛ ꯐꯥꯎꯕ ꯇꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ꯫ ꯐꯪꯂꯣꯏꯗꯧꯔꯤ ꯃꯄꯨꯅ ꯎꯔꯒꯁꯨꯅꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯗꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯟꯂꯩꯃꯒꯤ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯒꯤ ꯃꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗ꯫ ꯍꯦꯃꯥꯄꯇꯤ ꯅꯣꯛꯂꯗꯨꯅ ꯂꯥꯎꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯁꯨꯁꯦ ꯑꯝꯇ ꯄꯝꯕꯨ ꯂꯥꯎꯅꯦ꯫ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯟ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯇꯧꯔꯤ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯖꯠꯄꯨ ꯆꯠ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯏꯔꯥ ꯆꯦꯟ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯥꯏ ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯨꯝꯕ ꯃꯔꯨꯞꯇꯤ ꯃꯄꯣꯛ ꯂꯤꯁꯤꯡ ꯄꯣꯛꯇꯨꯅꯁꯨ ꯑꯩꯅ ꯊꯤꯕ ꯐꯪꯂꯣꯏ꯫ ꯌꯥꯏꯖꯠꯅꯁꯨ ꯃꯔꯨꯞ ꯑꯁꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤ ꯑꯩꯒꯨꯝꯕ ꯃꯔꯨꯞ ꯑꯃꯃꯨꯛ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯗꯤ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯆꯤꯡꯁꯥꯉꯥꯟꯕ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯗꯨꯅ ꯌꯥꯏ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯃ ꯑꯣꯏꯔꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯑꯇꯧꯕ ꯀꯣꯂꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯌꯥꯏꯖꯠꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯀꯞꯄꯤꯁꯤꯅ? ꯌꯥꯏꯖꯠꯀꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯗꯌꯥꯏ ꯑꯃꯗꯤ ꯏꯇꯥꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯇꯣꯟꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯕ ꯃꯤꯀꯨꯞ ꯀꯌꯥꯁꯦ ꯗꯌꯥꯏ ꯑꯃꯗꯤ ꯏꯇꯥꯒꯤ ꯃꯄꯥꯟꯗꯒꯤ ꯉꯁꯤꯗꯤ ꯂꯥꯛꯂꯔꯦ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯂꯤꯕꯅꯤ꯫ ꯌꯥꯏꯖꯠ ꯑꯃꯗꯤ ꯂꯟꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯌꯥꯏꯖꯠꯇꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯩꯒꯤꯅꯣꯃꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯅꯣꯛꯀꯦꯗꯤ ꯂꯩꯇꯦ꯫ ꯄ꯭ꯔꯦꯝ ꯁꯨꯡꯊꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯌꯥꯏꯖꯠꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯄꯥꯟ ꯊꯥꯕꯒꯗꯤ ꯁꯣꯠꯄꯦꯗꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯀꯣ꯫ ꯈꯪꯅ ꯆꯥꯟꯅꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯤ꯫ ꯆꯤꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩ ꯄ꯭ꯔꯚꯨ꯫ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫